Taning them ta. She, I wa hai gase. Nate, nang na hosiku thawal chonga kai dogdori no ba. Ha, angang macha ma marak tu da. Nupa ne na nisha khara chaselaga khongrao bho chingat pangam da bangak tani lak du. Aphaba gyan da ba ikhoi gu madine. Chamai manung da manga khatani lak du je. Adu nang kai bi da chongning no ba. Chumna thawal chongge haibani. Aibu nupa koina ruge haibro. Mabuk asyam phattaba nupa sibu karamba nupa no khangde ba. Ibema. Puk phatti hairiba aigu manu pase handak mapok sidi laadana mathang mapok da su phangaroi ne chumna chongma gaina chumna chongma du dane chumna koinak to se Yare marai jaw sidi nanga gang nangam japonte da thammage as yaro ye ngasi di phone dum bayo phone thamage haijinaraga nangna ka dukan tok du myam do ai loi khangi ko kamai taw ni sinu pa sidi aina khaluri duga nanga taw thora isiga Loyadu nokmi tawduna. Is nangna kai khaliba hayeng ko na nangna ngamani kai khalira Yam rasi yaw di ko. As yara samta nangi rasi yaw do loi tokro hayeng pung 10 dai tholo ko noi thongan do ayam ku ngai ba tal le Talaga to la ano ai ju tholak pa yam tali jani Oh sai ge haro ro wai shanar maga nangna thabal chongge ya da bai ni ne nangna mari tawri do Fare fare nangna aduyana no atrati chongro ai kem da har aduga ne thabal do pen na ning te ke chongro ado hore la phone to ko thame Wa se hairaga loyadu sausinaraga phone do fat kak thatli matodu da rainadu pakhalap tawna phone do muk tawshili somdana loyadu nokmi tawduna oinari ba haiduni Phone do pak na pairakte. Raina su machinda murum sonduna paidri fawa hek tawsili. Aya, sinu pa sibu senki sagra jatla. Phone gase sungkai pairakte wane. Kamai taw ni side. Ay bu James ta call tawraga haisirane. Ikaida. Ay suba. Oinari ni kaina yadradi kokto udana phareba hojikti kai sare se yam oinan inkodana ngangna rainadu fondo mukka tawshili handak mukti loyadu khonjel do wawrap tawna pairaklame kaino hojun phone tawri jibo mina paide khadi kokto adana nate nangu thawal chong machani haidai ne chaluro asu to mage tham ngai khuo kaino panu ne Kaino pano di kaino thamo ha bane Saro no kai dorage ai thabal chongba chatlaroiba Hairikli bawa du tabada loya nokfe tawna oinari Chatlu kaino yam chungning dai ne aina nangi asa thugai re ga ne yam hai dai ne chalo chongro ai nangon da ne kem saukja di ko nangna hai ke ya do wa nupa ma su khangnaro shumaina ha bana tro nangna ba mi je Yam taning de ko ai chongaroi hairidana Sengabo Hoiba sengeba Aduni dana Masaina gyan tana sumaina haiba yanaradi pharoidro Kusuna tabi thek sohalleba Nang na marola ma sauzaning kraponi kai bittabu sauningi no khangde Ibema Sipuna magse nang bunuk shiru bagine Hoiba ai su khange Adudi hayeng khagan tholo ko noi thongando ayam kuning ngai batalleba Hoine thoklake ado thamage Yar thamber ngasi na dum paro aduga namtung ge jutum masaksiga pasu pakhali maline adudi ai thamage ko good night good night sweet dream Somdana mani mamau anidu lampakte hek yorakpaga makhoi gi manakta prap changlaktuna Mabo inam sinatra Mane masune mabokna thabal chongbase yahonge tawbane yamna phare adudi inamse aikhoi ga puna chongurase hoi adudi jase yaurase thabansu phana kuire hokhiba ado mabo
ꯏꯅꯝꯁꯤꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯃꯜꯂꯤꯀꯣ ꯍꯣꯔꯦꯟꯅꯦ ꯃꯤ ꯃꯀꯣꯛ ꯀꯥꯏꯅꯕꯗꯤ ꯁꯣꯏꯗ꯭ꯔꯦ ꯃꯥꯕꯣꯛ ꯗꯁꯥ ꯇꯥꯖꯅꯤ ꯍꯦꯔꯥ ꯑꯉꯥꯎꯕꯤꯁꯤꯗꯤ ꯁꯛ ꯐꯖꯕꯕꯨ ꯃꯀꯣꯛ ꯀꯥꯏꯅꯩ ꯍꯥꯏꯕ꯭ꯔꯣ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯕꯦꯃꯥ ꯆꯠꯂꯣ ꯆꯠꯂꯣ ꯉꯥꯏꯍꯥꯛ ꯌꯥꯎꯔꯨꯔꯣ ꯏꯃꯥꯁꯦ ꯑꯩ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯣꯏꯅ ꯌꯥꯎꯒꯦ ꯏꯅꯝꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯎꯔꯨꯔꯁꯤ ꯀꯩꯅꯣ ꯕꯦꯃꯥ ꯅꯆꯟꯁꯤꯒ ꯌꯥꯎꯃꯤꯟꯅꯔꯨꯔꯣꯗꯅ ꯑꯗꯨꯅ ꯐꯅꯤꯅꯦ ꯀꯨꯏꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯉꯥꯏꯍꯥꯛ ꯌꯥꯎꯔꯒ ꯐꯠ ꯆꯠꯈꯤꯅꯕ ꯍꯣꯏ ꯏꯃꯥꯁꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯊꯥꯖ ꯊꯥꯕꯜ ꯆꯣꯡꯕ ꯆꯪꯂꯛꯂꯤ ꯍꯦꯛ ꯆꯪꯕꯒ ꯍꯥꯟꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒꯨꯝ ꯅꯨꯄꯥ ꯑꯅꯤ ꯐꯠ ꯆꯪꯂꯛꯇꯨꯅ ꯊꯥꯖꯒꯤ ꯃꯈꯨꯠ ꯌꯦꯠ ꯑꯣꯏꯗꯨꯗ ꯄꯥꯏꯔꯛꯏ ꯊꯥꯖ ꯃꯥꯒꯤ ꯌꯥꯝꯕꯨꯡ ꯎꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯌꯦꯠꯇ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯊꯥꯖ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯃꯥꯒꯤ ꯊꯣꯛꯄ ꯊꯥꯕꯜ ꯆꯣꯡꯕꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯆꯣꯡꯗꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯥꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯕ꯭ꯔꯣ ꯀꯩ ꯃꯤꯡ ꯀꯧꯒꯦꯕ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯋꯥꯔꯤ ꯁꯥꯗꯕꯤꯗ ꯑꯣꯏꯅ ꯆꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯜꯈꯩꯅ ꯎꯔꯒ ꯅꯨꯡꯉꯥꯏꯇꯤꯌꯦ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯐꯥꯔꯁꯤꯕꯨ ꯀꯩꯗꯧꯕꯩ ꯆꯩꯗꯣꯏꯅꯣ ꯐꯔꯦꯅꯦ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯑꯗꯣ ꯃꯤꯡꯗꯨꯇꯪꯗꯤ ꯈꯪꯍꯜꯂꯝꯃꯨꯗꯅ ꯑꯩ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯎꯒꯦ ꯈꯨꯠꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨꯕ ꯀꯩꯅꯣ ꯑꯩꯕꯨ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯆꯨꯝꯅ ꯁꯨꯝ ꯏꯃꯥꯁꯤꯗ ꯀꯩꯅꯣꯝꯇ ꯍꯥꯏꯔꯨꯒꯦ ꯇꯧꯕꯅꯦ ꯀꯩꯅꯣ ꯑꯩꯅ ꯅꯪꯒꯤ ꯃꯤꯡ ꯍꯪꯕꯒꯤ ꯅꯣꯏ ꯏꯃꯥꯗ ꯇꯥꯛꯊꯣꯛ ꯐꯣꯟꯒꯦ ꯍꯥꯏꯔꯣ ꯅꯁꯛ ꯏꯐ ꯐꯖꯒꯩ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯌꯥꯝ ꯄꯣꯛꯑꯣꯏꯀꯣ ꯑꯗꯣ ꯈꯨꯠꯄꯨꯗꯤ ꯊꯥꯗꯣꯛꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯪꯉꯛꯇꯣꯏ ꯅꯠꯇ꯭ꯔꯣ ꯊꯥꯖ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯅꯨꯄꯤ ꯉꯥꯛꯇ ꯆꯣꯡꯂꯤꯕ ꯃꯔꯛꯇꯨꯗ ꯑꯃꯨꯛ ꯌꯥꯎꯁꯤꯜꯂꯤ ꯃꯇꯧ ꯑꯗꯨꯗ ꯁꯣꯝꯗ ꯊꯥꯔꯤꯛꯇꯤ ꯀꯟꯅ ꯅꯣꯛꯂꯤ ꯇꯨꯡꯗꯒꯤ ꯆꯥꯎꯕꯤꯅ ꯊꯥꯔꯦ ꯑꯁꯤꯗ ꯅꯨꯄꯥ ꯄꯥꯏꯕꯒꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯤꯕꯨ ꯅꯪꯒꯤ ꯅꯃꯧꯗꯣ ꯅꯠꯇ꯭ꯔꯅꯦ ꯏꯆꯦ ꯃꯥꯅꯦ ꯃꯥꯅꯦ ꯏꯆꯥ ꯅꯨꯄꯥꯅꯅꯦ ꯅꯨꯄꯥ ꯁꯝꯍꯟꯒꯅꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯑꯝꯒꯅꯤꯌꯦ ꯑꯗꯨꯅꯅꯦ ꯃꯥꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯁꯦ ꯃꯥꯅ ꯐꯅ ꯆꯦꯜꯂꯁꯨ ꯌꯥꯔꯣꯏꯗ ꯃꯁꯛꯁꯦ ꯌꯥꯝꯅ ꯐꯖꯩꯕ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ ꯀꯗꯥꯏꯗꯒꯤ ꯏꯟꯈꯠꯂꯛꯄꯒꯤ ꯌꯥꯝꯅ ꯉꯥꯎꯕ ꯃꯇꯝꯅꯤꯅꯦ ꯍꯣꯏ ꯏꯆꯦ ꯑꯩꯅ ꯊꯥꯕꯜ ꯆꯣꯡꯍꯟꯕ꯭ꯔꯥ ꯍꯥꯏꯕꯨ ꯃꯤꯋꯥ ꯇꯥꯗꯅ ꯇꯣꯛꯑꯔꯅꯤ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯁꯛꯍꯦꯟꯗꯨ ꯀꯥ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯕ ꯇꯨꯡꯗ ꯂꯥꯛꯃꯜꯂꯛꯇꯕꯗꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝ ꯑꯗꯣꯝꯗ ꯂꯥꯛꯂꯦ ꯊꯥꯖꯗꯨ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯔꯤꯗ ꯅꯣꯛꯂꯨꯕ ꯃꯇꯥꯡ ꯍꯦꯛ ꯆꯥꯅꯔꯨꯔꯦ ꯃꯗꯨ ꯎꯕꯗ ꯁꯛꯍꯦꯟ ꯃꯥꯒꯤ ꯃꯤꯍꯨꯟ ꯑꯔꯥꯡꯕꯤꯗꯨ ꯂꯥꯛꯇꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯪꯂꯛꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯁꯣꯝꯗ ꯇꯨꯝꯅꯤꯡꯕꯅ ꯃꯤꯠꯀꯁꯦ ꯈꯞ ꯈꯞ ꯆꯣꯡꯈꯩ ꯋꯥꯅ ꯉꯥꯏꯔꯤ ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯅꯣꯛꯇꯅꯒ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯅ ꯈꯪꯅꯦꯕ ꯉꯁꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏ ꯃꯆꯤꯟꯗ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯦꯕ ꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯛꯍꯦꯟ ꯊꯥꯖꯒꯤ ꯃꯄꯥꯗ ꯆꯞ ꯂꯦꯞꯇꯨꯅ ꯈꯨꯗꯥꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏꯔꯛꯏ ꯊꯥꯖ ꯄꯥꯏꯔꯛꯂꯤꯕ ꯃꯤꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯂꯛꯇꯨꯅ ꯌꯥꯝꯕꯣ ꯀꯌꯥꯝ ꯀꯨꯏꯅ ꯆꯣꯡꯈꯤꯗꯣꯏꯅꯣ ꯌꯨꯝꯗ ꯍꯜꯂꯛꯄꯒ ꯀꯥꯎꯔꯦꯅꯦ ꯍꯥ ꯊꯥꯖꯗꯨ ꯄꯥꯈꯠꯂꯞ ꯇꯧꯅ ꯆꯠꯂꯁꯦ ꯑꯩ ꯏꯃꯥꯁꯦ ꯑꯝꯇ ꯀꯧꯔꯛꯈꯤꯒꯦ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯡꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯉꯥꯏꯈꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯃꯤꯡꯗꯨꯝꯇꯪꯗꯤ ꯍꯥꯏꯔꯝꯃꯨꯗꯅ ꯑꯩ ꯍꯌꯦꯡ ꯂꯥꯛꯇꯣꯏꯅꯤꯀꯣ ꯆꯠꯊꯣꯛꯑꯦ ꯁ꯭ꯋꯥꯏꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯔꯛꯄꯗ ꯅꯃꯤꯠ ꯅꯃꯥꯏ ꯇꯟꯗꯟ ꯄꯥꯏꯅꯤꯍꯦ ꯊꯥꯖ ꯄꯦꯔꯤ ꯄꯦꯔꯤ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯥꯁꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯌꯥꯝ ꯉꯜꯂꯤꯗ ꯄꯨꯡ 11 ꯇꯥꯕꯗ ꯉꯥꯏꯔꯤꯌꯦ ꯅꯪꯕꯨ ꯆꯠꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯆꯠꯂꯁꯦ ꯐꯔꯦ ꯐꯔꯦ
ngahak zogadi adu mangaireda adudi ise aikhoi amuk chatlukhige Chatlagi haibro noibo. chatlage Phare phare chatlo chatlo. Namau masak phajabido kuina chonghanganu. hoi hoi असुम लाकपना थाजा गेट मया यौसिलकपदा मसादु लकक तौना मनेमदा ओनसिलक्तुना Imasia, ngasai yambung lakpado uhobra. haima ma bula amro aidi uhode ne La amme, mana kau thora ine. Aidi jangbe amna kiri kamai taune. ihe angau bisidi mana kaidoni haige ima si leiri sidi pangangang ba ya bro ngang da ngang agana ima si hekta kauro ai tauge mana angang macha ama loksilaga aphau sabe ya bro lao lao sangasi kiru no isa sidi ima leiri dana Hoi masi. थाजना चंगलकपदा सकहेन रूम की सोफा अदुदा फमदुना फोन अदुदा कई कईनो ओतुना लेरम्मी थाजा पाखतपा अमगा लोइनाना मोली मोली चंगलक्तुना सोफा मची दुदा तपना फमथरई Yambo, aido, ngasai, nupa sama kanona koisen sen maneba. Aduda, koitan tanaraga sumpaire ine. Adu pudi, ai sunga hak sunga maga, zanga agena tauramine. Mana wari sar asu, ai sukong kumdeko. मता अदुदा सकहेंदी साउनिंगबगा नोकनिंगबगा पुल्ले हाइदुनी अदुबु पुमनमक्तु फाजिलगा Oh, question sin mo na raisa. Nok tanaga monda nungai na ka songombido. Nupa sakta duga ngai ko ka so haidai. Nokpa natiye. No idubu nokpa nati haine mase. Yambo, nokpa nati haibadi, aido. Thabal songba hitabagi, mana takpibane. Aduda, chumna sum nokpane. Karibu sikido. Mana haiba. Yambo, natiye. Nupaduna haibane. Ngasi nupi ma soiroi se. Khamhori dunadi nang kari wari sare. Ha, kari wari sare keba. Kaino yambo, ai biam thajadabro. Police ki wahanga tawra iduna. Aina hangi sita han kumune. Sanadiye. Yam taning diko. Wari sanadana ne. Thabal songba hita takpi biya manate. Bam, nang ingonda oida bangangano. Yambo, sanade haibane. Hoi, mingbudi hangi ko. Adubu, ai haidi hairamdeba. Yeah. Kari haram du banandi. Adu yam tana zaidu ko haram yadro. Yam pamjaba sumale nungai ramoroi ne. Yambo, wa do maning mamang thatlaga adumna aipo awabe pibigano. Aigi punsidi yambung khaktagine kanagisu oiroi. Ai yambung bu yam nungsiye. Asuk nungsiba yambung bu kauthuaga atopa lamlanba kanagi wa taramgani haiba yambung thajabro. Yarese. Nafido hongdoro. Adugane washroom da sangu. Kaino? Aibu washroom da kaidodoino. Chalo ne. Nafido am tahan honguko. Adugane ai wa haideba. सकहेनगी सुंगसाव सावदबा मानबा वांगांगसिदा थाजदी हेन कपनिंगलकले अदुबु मा वा मखातादा मफीदु फट होंगदोक्तुना सकहेनगी मनाक्ता लाक्लगा Kaiwano, haigebo. सकहेन नाकंदा लेरिबा कवर काइड्रिबा सापोनदु लौरगा थाजदा पिरई Nangne sigi saponsi tumdri phone. Ngasai nupaduna samubana khut ani do. Sengna hamaga sangu. Yambo, kaino nang hari dubo. Hauzikpu saponse kamaina tumnaba noiba ngamdoino. Chalo ne. Kaidu binga moidunu. Nupa ka nung inerga wathingang na badingam bro. Mi adudi katukara ngangaga nokpa nati hairedana. Bam. Chalo haibani ko. थाजा उपाय लेता पेरी तौदुना वॉशरूम दा चंगलकले सकहेंदी फाथाबंगमदा कन्न साउदुना मचिंदा असुमना सोली Natini. Nupaduna koitan tanaraga paire haradi yumda kok sangodana. Adudi nati. Maya iki ladana makut ka samnaraga wathi ngangnaradana. Aina somda wana ngairi. Aigi sibu henmalabrani. Henmandeda. Khoidau yam saugalida. सकहेंदी ऑफिस की थबक का वारुबगा ngang na सोफा अदुदा nga tharambadagi tumthakiba khanghaudre
ꯊꯥꯖꯁꯨ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡꯗꯨ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯃꯈꯣꯜ ꯊꯣꯛꯍꯟꯗ ꯋꯥꯔꯧꯅ ꯀꯞꯄꯤ ꯁꯥꯄꯣꯟꯗꯨꯁꯨ ꯅꯣꯏꯕ ꯂꯦꯞꯇꯦ ꯑꯩꯅ ꯉꯁꯥꯏꯅ ꯆꯣꯡꯖꯔꯣꯏ ꯍꯥꯏꯕ ꯀꯥꯟꯗꯅ ꯃꯥꯅ ꯅꯝꯗꯅ ꯑꯃꯨꯛ ꯆꯣꯡꯍꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯆꯨꯝꯕꯒ ꯁꯥꯔꯒ ꯈꯠꯅꯕꯒ ꯍꯧꯋꯤꯅꯦ ꯃꯤꯅ ꯐꯅꯌꯥꯝ ꯍꯥꯏꯔꯁꯨ ꯑꯩꯅ ꯈꯨꯝꯕꯁꯨ ꯅꯠꯇꯕ ꯌꯥꯝꯕꯨ ꯅꯪ ꯊꯃꯣꯏ ꯌꯥꯝ ꯀꯟꯃꯜꯂꯦ ꯑꯁꯨꯛ ꯆꯥꯎꯕ ꯁꯥꯄꯣꯟꯁꯤꯕꯨ ꯇꯨꯝꯅꯕ ꯅꯣꯏꯌꯨ ꯀꯥꯏꯅ ꯍꯥꯏꯕ ꯉꯝꯃꯤꯅꯦ ꯐꯔꯦ ꯅꯪꯅꯕꯨ ꯄꯦꯟꯒꯅꯤ ꯍꯥꯏꯔꯗꯤ ꯅꯣꯡꯁꯤ ꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯁꯥꯄꯣꯟꯁꯦ ꯇꯨꯝꯅꯕ ꯅꯣꯏꯒꯅꯤ ꯉꯥꯡꯅ ꯉꯥꯡꯅ ꯊꯥꯖꯗꯨ ꯁꯨꯠ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯄꯤ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 2 ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯏꯪꯈ꯭ꯔꯕ ꯀꯥ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯑꯏꯪꯕꯗꯨ ꯈꯥꯡꯅꯕ ꯍꯣꯠꯅꯔꯤ ꯁꯛꯍꯦꯟꯁꯨ ꯃꯁꯥꯗꯣ ꯈꯖꯤꯛ ꯏꯪꯂꯛꯄꯅ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯍꯧꯖꯤꯛꯇꯗ ꯃꯥ ꯊꯥꯖꯕꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯁꯣꯐꯥ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗ ꯑꯃꯨꯛ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯄꯥꯈꯠꯄ ꯈꯣꯟꯖꯦꯜꯗ ꯀꯧꯔꯛꯂꯝꯃꯤ ꯕꯦꯝ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯣꯕ ꯀꯩꯅꯣ ꯅꯪꯅ ꯊꯣꯡꯒ ꯊꯤꯡꯖꯤꯜꯂꯤꯁꯤꯕꯣ ꯕꯦꯝ ꯇꯥꯕ꯭ꯔꯣ ꯍꯥꯏꯕꯅꯦ ꯑꯁ ꯌꯥꯃꯨꯡ ꯁꯥꯎꯗ꯭ꯔꯦꯕ ꯁꯦ ꯊꯣꯡꯁꯦ ꯑꯝꯇ ꯍꯥꯡꯉꯣꯃꯤ ꯌꯥꯝꯕꯨ ꯑꯩ ꯁꯥꯄꯣꯟꯁꯦ ꯇꯨꯝꯗ꯭ꯔꯤꯐꯥꯎ ꯅꯣꯏꯔꯛꯈꯤꯒꯦ ꯌꯥꯝꯕꯨꯡ ꯇꯨꯝꯕꯤꯔꯝꯃꯣ ꯕꯦꯝ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯂꯣꯏꯗꯧꯔꯦ ꯌꯥꯝꯕꯨꯡ ꯑꯗꯨꯝ ꯇꯨꯝꯕꯤꯔꯝꯃꯣ ꯊꯥꯖꯒꯤ ꯏꯪꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯗ ꯁꯛꯍꯦꯟꯗꯨ ꯄꯥꯈꯠꯄ ꯐꯥꯎꯔꯛꯂꯝꯃꯤ ꯕꯦꯝ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯍꯥꯏꯕꯅꯦ ꯑꯩ ꯁꯥꯎꯔꯛꯑꯒꯦ ꯍꯟꯗꯛꯃꯨꯛꯇꯤ ꯊꯥꯖ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯇꯣꯔꯛꯏ ꯁꯛꯍꯦꯟꯁꯨ ꯇꯍꯥ ꯇꯍꯥ ꯆꯪꯁꯤꯟꯗꯨꯅ ꯊꯥꯖꯒꯤ ꯃꯁꯥꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤ ꯕꯦꯝ ꯅꯪ ꯑꯩꯕꯨ ꯁꯥꯎꯕ꯭ꯔꯣ ꯑꯩꯕꯨ ꯋꯥꯔꯧꯕ꯭ꯔꯕ ꯑꯩꯗꯤ ꯁꯣꯐꯥꯗ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕ ꯃꯥꯜꯂꯦ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯅꯦ ꯅꯪ ꯂꯩꯔꯝꯗꯕꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯑꯦ ꯁꯦ ꯅꯁꯥꯁꯤ ꯌꯥꯝ ꯏꯪꯉꯤ ꯑꯩ ꯔꯨꯝ ꯍꯤꯇꯔ ꯊꯥꯔꯛꯀꯦ ꯑꯗꯨꯒꯅꯦ ꯉꯥꯏꯍꯥꯛ ꯂꯨꯝꯅ ꯇꯨꯝꯃꯨ ꯂꯥꯛꯑꯣ ꯅꯣꯡꯁꯨ ꯉꯥꯟꯒꯗꯧꯔꯦ ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯃꯊꯣꯡ ꯆꯥꯗ꯭ꯔꯕ ꯅꯤꯡꯉꯥꯏꯁꯤꯅꯅꯦ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯈ꯭ꯔꯕ ꯀꯥꯁꯤꯗ ꯅꯪꯕꯨ ꯀꯌꯥꯒꯤ ꯋꯥꯍꯜꯂꯕ ꯁꯛꯍꯦꯟ ꯊꯥꯖꯒꯤ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕꯅꯣ ꯃꯈꯨꯠꯀꯁꯦ ꯂꯣꯏꯅ ꯄꯣꯛꯊꯣꯛꯏꯅꯦ ꯍꯧꯗꯣꯡꯅꯅꯦ ꯅꯨꯡꯁꯤꯃꯟꯗꯅ ꯃꯆꯥ ꯆꯥꯊꯣꯛꯄꯒꯨꯝ ꯑꯩꯁꯨ ꯉꯁꯤꯗꯤ ꯅꯨꯡꯁꯤꯃꯟꯗꯅ ꯏꯇꯨꯁꯦ ꯍꯥꯠꯇꯧꯔꯦ ꯕꯦꯝ ꯅꯪ ꯑꯩꯕꯨ ꯁꯥꯎꯅꯨꯀꯣ ꯑꯩ ꯂꯥꯟꯈ꯭ꯔꯦꯕ ꯃꯇꯨꯡꯗꯗꯤ ꯑꯩ ꯑꯁꯤꯒꯨꯝꯕ ꯃꯇꯣꯡ ꯍꯨꯞꯇ꯭ꯔꯕ ꯅꯤꯡꯉꯥꯏꯁꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯂꯥꯛꯎꯁꯤ ꯅꯪ ꯁꯣꯏꯗꯅ ꯅꯥꯔꯛꯄ ꯇꯥꯔꯦꯕ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯛꯍꯦꯟ ꯊꯥꯖꯕꯨ ꯐꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯍꯤꯞꯍꯜꯂꯤ ꯊꯥꯖ ꯃꯥꯒꯤ ꯌꯥꯝꯕꯨꯡꯅ ꯄꯥꯈꯠꯆꯕ ꯃꯇꯧꯁꯤ ꯎꯕꯗ ꯃꯃꯣꯟ ꯇꯧꯅ ꯆꯦꯠꯅ ꯀꯣꯟꯖꯔꯛꯏ ꯌꯥꯝꯕꯨ ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯄꯥꯈꯠꯀꯅꯣ ꯑꯩꯒꯤ ꯌꯥꯝꯕꯨꯡꯅ ꯑꯩꯒꯤꯗꯃꯛ ꯁꯤꯡꯖꯥꯎꯒꯨꯝꯅ ꯂꯦꯞꯄꯤꯕꯁꯦ ꯎꯕꯗ ꯑꯅꯥꯕ ꯀꯧꯕ ꯂꯥꯏꯗꯨꯅ ꯐꯥꯎ ꯇꯟꯗꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯕꯅꯦ ꯏꯁ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯅꯦ ꯑꯗꯨꯗꯤ ꯁꯦ ꯉꯥꯛꯇꯪ ꯍꯤꯞꯊꯔꯣ ꯑꯗꯨꯒꯅꯦ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯑꯣ ꯇꯨꯝꯃꯔꯣꯏꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯇꯨꯝꯃꯒꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯥꯟꯗꯧꯔꯦ ꯑꯗꯨꯅ ꯐꯔꯛ ꯇꯥꯔꯅꯤꯌꯦ ꯇꯥꯔꯣꯏꯃꯤ ꯅꯪꯕꯣ ꯏꯃꯥꯁꯤꯒꯤ ꯑꯣꯏꯔꯗꯤꯅꯦ ꯑꯩꯅ ꯊꯣꯛꯄꯗꯣ ꯉꯥꯡꯅꯒꯦ ꯇꯜꯂꯤꯁꯣ ꯅꯍꯥꯟꯃꯨꯛꯁꯨ ꯏꯃꯥꯁꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄꯗꯣ ꯏꯀꯥꯏꯗ꯭ꯔꯥ ꯏꯁ ꯀꯗꯥꯏꯗ ꯆꯣꯞꯄꯤꯕ ꯆꯣꯞꯄꯤꯗꯨꯗꯤ ꯆꯣꯞꯇꯦꯍꯦ ꯌꯥꯝꯕꯨ ꯍꯥꯎ ꯁꯦ ꯉꯥꯛꯇ ꯇꯨꯝꯃꯣꯕ ꯅꯠꯇ꯭ꯔꯗꯤꯅꯦ ꯍꯌꯦꯡ ꯅꯪꯒꯤ ꯅꯁꯥꯗꯣ ꯁꯣꯏꯗꯅ ꯋꯥꯔꯅꯦꯕ ꯋꯥꯔꯣꯏꯌꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯥꯝꯕꯨꯡꯅ ꯊꯣꯛꯍꯜꯂꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯋꯥꯗꯨ ꯄꯨꯊꯣꯔꯛꯑꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯔꯦꯗꯅ ꯊꯥꯖ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯖꯦꯝꯁꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯍꯜꯂꯣ ꯅꯤꯄꯥ ꯇꯥꯏꯌꯦ ꯀꯩ ꯂꯩꯔꯒꯦ ꯀꯩꯅꯣ ꯅꯪ ꯄꯥꯎ ꯑꯝꯇ ꯇꯥꯗ꯭ꯔꯣ ꯇꯥꯗꯦꯅ ꯀꯩ ꯄꯥꯎꯅꯣ ꯂꯣꯌꯥꯅ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯣ ꯍꯥꯏꯁꯦ ꯍꯥꯏꯔꯛꯇꯦ ꯋꯥꯅꯤ ꯅꯪꯕꯣ ꯑꯣ ꯈꯪꯅꯤꯗ ꯑꯗꯨ ꯃꯤꯗꯣ ꯍꯣꯔꯦꯟ ꯊꯕꯛ ꯇꯧꯈꯤꯕ
ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯣꯐꯤꯁ ꯍꯜꯂꯛꯇ꯭ꯔꯤꯕꯣ? ꯍꯜꯂꯛꯏꯌꯦ. ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯅꯪꯁꯨ ꯂꯣꯌꯥ ꯍꯣꯏꯗ ꯍꯥꯏꯖꯤꯜꯂꯝꯃꯣ. ꯑꯩꯁꯨ ꯂꯥꯛꯑꯒꯦ. ꯏ ꯀꯥꯔꯛꯀꯅꯤꯍꯦ. ꯃꯔꯝ ꯈꯪꯗꯅ ꯂꯣꯌꯥꯒꯣꯏꯗ ꯀꯩꯗꯧꯕꯩ ꯍꯥꯏꯖꯤꯟꯗꯣꯏꯅꯣ? ꯍꯥꯏꯖꯤꯜꯂꯁꯨꯅꯦ ꯑꯩ ꯌꯨꯝꯗ ꯍꯥꯟꯅ ꯌꯧꯔꯨꯈꯤꯒꯦ. ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯅꯨꯄꯤꯗ ꯐꯖꯅ ꯑꯝꯇ ꯍꯥꯏꯔꯝꯈꯤꯒꯦ. ꯑꯗꯨꯒ ꯑꯩ ꯍꯥꯏꯗꯣꯔꯛꯀꯦꯕ. ꯑꯁ ꯐꯣꯟ ꯑꯗꯨꯝ ꯍꯥꯏꯔꯁꯨ ꯌꯥꯕꯗꯣ. ꯌꯨꯝ ꯌꯧꯗ꯭ꯔꯗꯤ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯗꯕꯅꯤꯅ. ꯑꯩꯅꯦ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯉꯛꯀꯗꯧꯔꯤ. ꯍꯨꯔꯥꯟꯕ ꯅꯪꯗꯤ ꯃꯔꯝꯗꯣ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯕ꯭ꯔꯣ? ꯑꯁ ꯃꯔꯝꯕꯨꯗꯤ ꯆꯠꯂꯒ ꯈꯪꯉꯅꯤꯅꯦ. ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯐꯖꯅ ꯃꯦꯟ ꯇꯥꯅ ꯈꯪꯕ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯒꯤꯅꯦꯕ. ꯄꯥꯎ ꯄꯨꯔꯛꯄ ꯃꯤ ꯆꯩ ꯆꯥꯅꯤꯀꯣ. ꯀꯔꯤ ꯄꯥꯎꯅꯣ ꯍꯥꯏꯕꯅꯦ? ꯑꯁ ꯑꯉꯝꯈꯤꯗ꯭ꯔꯦꯍꯦ. ꯆꯨꯝꯕ ꯂꯥꯟꯕ ꯈꯪꯗ꯭ꯔꯤ. ꯍꯣ ꯂꯣꯌꯥꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗ. ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯝꯕꯅꯤ. ꯀꯩꯅꯣ ꯃꯥꯕꯨ ꯅꯣꯏ ꯍꯣꯇꯦꯜꯗꯣ ꯔꯤꯖꯥꯔꯚ ꯂꯧꯔꯒ ꯔꯩꯅꯥ ꯃꯕꯥꯅꯤꯒꯤ ꯆꯍꯤ ꯐꯥꯔꯛꯄꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯗꯨ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯁꯥꯎꯔꯤꯁꯦ. ꯁꯣꯝꯗ ꯃꯤꯅ ꯍꯣꯇꯦꯜ ꯕꯨꯛ ꯇꯧꯒꯦꯅ ꯂꯥꯛꯄ ꯐꯥꯎ ꯂꯣꯏ ꯍꯥꯏꯗꯣꯛꯏꯅꯦ. ꯐꯖꯩꯅꯦ ꯑꯗꯨꯗꯤ. ꯊꯕꯛ ꯈꯔꯗꯤ ꯇꯧꯕ ꯌꯥꯔꯦꯅꯦ ꯅꯤꯄꯥ. ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ. ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯑꯝꯇ ꯐꯣꯟ ꯇꯧꯈꯤꯒꯦ.